साउंडी खतंग खक फजब याई फजदब याई मैं गणपति की लांग भौरे गणेश पूजा तौबद अखोई सिदा याम कहनी कन्ना तौ ओइना तौवेबा पाचे मेडिटेशन तौतोरी So, ahan mamuktada मैम बाइखोगी ngasigi Mayond reshape Wednesday khudingi tawdoriba meditation session sida taram noksari aikogi ngasigi goal se aikogi ngasigi pandam se mamangi hapta da haidi lagliba numitche ngasi yobo fawbada aikoina thengnakiba nungaibsing nungaitabsing aikoida tamba yaba learning kaya amado meditation tawni isagi box breathing tawni isa control tawnabagi damakta meditation to matams that reflection oina kari kari nungai gi kari tamki kari isada haigalaki kari the waki madu khangduk laga mathangi lemhauri ba numit singa si gi amukta amuk khona plan to dene ngasi dagi horaga mathang se kamaina hiena aigi hapta se nungai handoi no haibu gi damakta mi amtang amit tawgi ke aduna ekoina plan do de se haukiba ma lakdaba ma adubu mikup sidagi hauna plan torni so aduni aikoina tawdoi se amutangsu meditation tawbada reflection mikup sidagi hawrani aduga lakadabasi ngasigi Mayond reshape haina aina tawribagi maramdi akhi group sida leidiba singa shi aduga YouTube tasu हाइदि थामा मखाइ सिदि यामदबा ओइरगसु नंबर द मिगी ओइतारगदि यामदे हाइबि याय अदुबो आइगी ओइनदि सिदा पिबिरइबसे सेल्फ डेवलपमेंट ओइना इसाना इसादा फाहनबगी होननबो लागलुबा मी मयाम असे डबल द ओइना सब्सक्राइबर हेंगलकपा इन्फेक्शन ओइना हाइदि अटेंशन प्रेक्पस इन्फ्लेक्चुएशन ओइना कया अमसु यामना हराउना यामना नुंगाइना ngaiduna sumaina tawbibase thagachabo oina every Wednesday masigi session tawgani pung 9 dagi yarigei di pung 9 exact dagi horaga pung 9 makai khatang ka hendokpadi ai but one fixed time oina tawnabagi tawngta aduna hourse mayam first meditation am hekta tawa matamda or box breathing am hekta tawa matamda khwaidagi maru oiba pochidi isase comfortable lo henbadani adomna phammiba adomna hipiba adomna lairiba jaga aduda isase nunga henbiu fambiu firon da oitaraga su phajan da bida free oina hana leibirase maduna khwaidagi maru oibra aduna hauna batawrse comfortable leibiro minute amamuk changbiraga isada nunga henbiro headphone option biro adonga sidi ganpati puja tawgi moi society ga tanga lang bi ai but focus torse one more. Welcome everyone. I10. Aduti mayam horsra confirmation amta pibiro aduga holderse. Dio kanto. So, warm up bana. Any exercise, any meditation, any pothab se tau ngai shida kwaidagi faba poti isa se warm up hana tawrsi sir aikoigi nervous system control to wiyaba masigi pot se control hana tawrsi aikoigi khutta control to wiyaba thabu kudimak box breathing haiba matamda mayam ayamanandi sida yawi gaisin di khangam gani khangam da pataraga su 4 ama mari searching chalani 4 second fajalani fajan badashu nampu da fajan banete tapna fajan doni control toroga isan nungaina 4 second sida muk source handokrani 4 second amuk fajalani masigi sa navy seals kaina makoina stress lairaba matamda makoina isase potha halage nungai halage haiba matamda sijinaba poni monk kaina Tibetan monks moi gaina kwaidagi sijinaba poni moidadi amuk sidagi advance tune masado induce oina stress la helaga induce oina anxiety la helaga thawoina aduna ikoina tawdese 4 second
sor chingchalani for mari rak thirani chigisda aduga hold tawrani phajalaga thamani sada sor hondo pirani aduga muk fajalani aina counter kani aduna mayam sada lebiro ishada wakhaldo hourse sor chingchan bio 1 2 3 4 sor fajan bio 1 2 3 4 sor hondo piro 1 2 3 4 sor fajan bio 1 2 3 4 hojiki rhythm duda amuktanga leviu amuktanga hoksi hojik tawdeise box breathing ni amuktanga mathangi sina cycle ani tawsi sor singchanba 4 second fajan 4 second ondorpa 4 second fajan 4 second amukta tawsi sor sang na singchanbiu natondagi 1 2 3 4 fajan biu 1 2 3 4 sor fajan biu ondopiro 1 2 3 4 fajan biu 1 2 3 4 isada hondopiga sor amuktanga tawsi cycle ama sor chingchan biro 1 2 3 4 sor fajan biu 1 2 3 4 sor ching hondopiro 1 2 3 4 sor fajan biu 1 2 3 4 sor sang no hondopiu hojiki duda isa da nungaitaba natragana kari faubi nungaiba nungaitaba maka satharasra mayam meditation taunabagi damakta isa se comfortable loibiraba jaga sana lebiraba loinabagi abirabo oh yeah hausik full oina focus pusalasi sada isada leiram liba sing adu loina khondo pikro short sound khondo pikro now camera off throw focus throw again hausik natondagi short tapna singsan biro yadagi sor sang no hondo piro natondagi amuk short tapna singsan biu yadagi sor sang no hondo piro natondagi sor tapna singsan biru yadagi sor sang na hondo piru lepiganu amuk hena pothan si natondagi sor sang na singsan biu yadagi sor sang na hondo piru isada faubiu aying basanglaklibba asi hondokpiko isada fajalamba kaya adu adomna adongi wakhalda adongi hakchangda lupshanna faurakani
ꯆꯪꯂꯛꯂꯤꯕ ꯁꯣꯔ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯒꯤ ꯄꯣꯊꯥꯔꯛꯀꯅꯤ, ꯑꯗꯣꯝꯒꯤ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯐꯥꯖꯜꯂꯝꯂꯤꯕ ꯊꯥꯗꯣꯔꯛꯀꯅꯤ꯫ ꯁꯣꯔ ꯆꯤꯡꯁꯤꯟꯕꯤꯌꯨ, ꯆꯠꯍꯟꯕꯤꯈꯣ꯫ ꯑꯗꯣꯝꯅ ꯍꯣꯟꯗꯣꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯜꯂꯒ ꯂꯩꯍꯟꯕꯗ ꯉꯝꯗ꯭ꯔꯤꯕ ꯀꯌꯥ ꯑꯗꯨ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯂꯩꯍꯟꯕꯗ ꯋꯥꯍꯜꯂꯤꯕ ꯀꯌꯥ ꯑꯁꯤ ꯁꯣꯔ ꯍꯣꯟꯗꯣꯛꯄꯤꯈꯣ, ꯆꯤꯡꯁꯤꯟꯕꯤꯌꯨ ꯁꯣꯔ, ꯍꯣꯟꯗꯣꯛꯄꯤꯔꯛꯎ꯫ ꯐꯅ ꯃꯈꯣꯜ ꯀꯌꯥ ꯑꯃꯅ ꯅꯥꯀꯣꯡꯗ ꯑꯩꯍꯥꯛꯇ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯔꯛꯑꯒꯁꯨ ꯏꯁꯥꯒꯤ ꯋꯥꯈꯜ ꯑꯩꯍꯥꯛꯀꯤ ꯁꯣꯔꯗ ꯍꯟꯖꯤꯟꯕꯤꯔꯛꯎ꯫ ꯁꯣꯔ ꯆꯤꯡꯁꯤꯜꯂꯛꯄ ꯃꯇꯝꯗ ꯄꯨꯟꯅ ꯃꯁꯤꯡ ꯊꯤꯃꯤꯟꯅꯁꯤ꯫ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯍꯥꯏꯕꯤꯌꯨ, ꯆꯤꯡꯁꯤꯜꯂꯛꯄꯗ 1, ꯍꯣꯟꯗꯣꯔꯛꯄꯗ 2, ꯑꯁꯨꯝꯅ 10 ꯐꯥꯎꯕ ꯊꯤꯁꯤ꯫ ꯁꯣꯔ ꯆꯤꯡꯁꯤꯟꯕꯤꯌꯨ, 1, ꯍꯣꯟꯗꯣꯛꯄꯤꯔꯛꯎ, 2, ꯆꯤꯡꯁꯤꯟꯕꯤꯔꯛꯎ, 3, ꯍꯣꯟꯗꯣꯛꯄꯤꯔꯛꯎ, 4, ꯆꯤꯡꯁꯤꯟꯕꯤꯔꯛꯎ, 5, ꯍꯣꯟꯗꯣꯛꯄꯤꯔꯛꯎ, 6, ꯆꯤꯡꯁꯤꯟꯕꯤꯔꯛꯎ, 7, ꯍꯣꯟꯗꯣꯛꯄꯤꯔꯛꯎ, 9, ꯆꯤꯡꯁꯤꯟꯕꯤꯔꯛꯎ, 10, ꯍꯣꯟꯗꯣꯛꯄꯤꯔꯛꯎ, 10꯫ ꯂꯨꯞꯁꯟꯕꯤꯔꯛꯎ ꯏꯁꯥꯗ, ꯊꯥꯗꯣꯛꯄꯤꯈꯣ ꯑꯄꯟꯕ ꯀꯌꯥ ꯑꯃ, ꯄꯜ ꯀꯌꯥ ꯑꯃ ꯍꯥꯞꯆꯤꯟꯕꯤꯔꯛꯎ, ꯆꯤꯡꯁꯤꯟꯕꯤꯔꯛꯎ, ꯂꯧꯁꯤꯟꯕꯤꯔꯛꯎ꯫ ꯄꯣꯊꯥꯔꯤꯕ ꯀꯌꯥ ꯋꯥꯈꯜ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯍꯟꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ, ꯑꯗꯣꯝꯒꯤ ꯃꯤꯠꯃꯥꯡꯗ ꯍꯧꯈꯤꯕ ꯀꯌꯥ, ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯀꯌꯥ ꯑꯁꯤꯗ ꯑꯗꯣꯝꯅ ꯇꯧꯈꯤꯕ ꯊꯕꯛ ꯀꯌꯥ, ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯑꯗꯣꯝꯅ ꯁꯣꯏꯔꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯀꯌꯥ ꯑꯃ, ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯃꯁꯤꯒꯤ ꯑꯩꯅ ꯇꯧꯈꯤꯕꯁꯤꯃꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒꯗꯤ ꯍꯦꯟꯅ ꯐꯔꯝꯒꯅꯤ ꯈꯟꯈꯤꯕ ꯀꯌꯥ ꯑꯗꯨ ꯍꯟꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯃꯨꯛꯇꯪꯒ ꯃꯐꯝꯁꯤꯗ ꯐꯝꯅ ꯑꯗꯣꯝꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯍꯟꯗꯛꯀꯤ ꯍꯞꯇꯥ, ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯀꯌꯥ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯑꯗꯣꯝꯅ ꯑꯩꯅ ꯇꯧꯈꯤꯕ ꯑꯁꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒꯗꯤ ꯍꯥꯏꯅ ꯈꯟꯈꯤꯕ ꯀꯌꯥ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯑꯃꯨꯛ ꯑꯁꯨꯝꯅ ꯌꯦꯡꯕꯤꯌꯨ, ꯑꯩꯍꯥꯛꯅ ꯃꯁꯤꯒꯤ ꯀꯌꯥ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯒꯗꯤ ꯍꯦꯟꯅ ꯐꯒꯅꯤ? ꯋꯥꯈꯜ ꯑꯗꯨ ꯑꯇꯣꯞꯄ ꯃꯈꯣꯜꯁꯤꯡ ꯑꯁꯤꯗ ꯆꯠꯈꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯁꯣꯔꯗ ꯄꯨꯁꯤꯜꯂꯛꯄ ꯀꯥꯎꯕꯤꯒꯅꯨ꯫ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯁꯤꯡ ꯊꯤꯕ ꯑꯗꯨ, ꯆꯤꯡꯁꯤꯜꯂꯛꯄꯗ 1, ꯍꯣꯟꯗꯣꯔꯛꯄꯗ 2, ꯆꯤꯡꯁꯤꯜꯂꯛꯄꯗ 3, ꯍꯣꯟꯗꯣꯔꯛꯄꯗ 4, ꯆꯤꯡꯁꯤꯜꯂꯛꯄꯗ 5, ꯍꯣꯟꯗꯣꯔꯛꯄꯗ
Taruk. Singsilakpada taret. Hondorakpada nipan. Singsilakpada mapan. Hondorakpada tara. Lepiganu mafam asida lebiu. Adongi wakhal adu hausik amuk yengbisi kari thabukti adomna mai pangna tauki karam thabakno adomna mai pangna tauki kaya adu yamna sangni yengbiganu handaki hapta sida ngasi faubada adomna mai pakle haina khankiba thabaksing adu icham chamba thabak oirambashu yai icham chamba khongthang adomna isa se hena fagatnabane haina ngasigi meditation da khongthang sanbasi oirambashu yai ningsingbiu yengbiu ngasi faubada adona mai pakiba kaya adu amuk hangbiu karigi mai paklibano masigi mai pakpusina ifamda kamdawi kari faurakli Hauzik sor sang namung naton nagi singsanbiu mathang adom na hondorakpa matamda adongi wakhalda handaki hapta sida soire na haikiba kaya adu fazillaga nungaitaba leiramniba kaya si hondokpikho chalanbikho thadokpiu aduga amuk mathangi shor singsilakpasidadi adongi isada adomna ngasi faubada handaki haptasida mai pakiba kaya adu maduda faurakpa isada fauriba adu amuk hena singsanbiu fazanbiu sor fazanbiu isadagi sangna nungaina chalanbikho fazandabida sor sangna hondokpiu hauzik adongi wakhalna adongi isada lupsalakliba matamsida amuk haukiba matamgidi aikoina yengle khangle faure lakadawriba sigi amuk aikoina pathap kaya adu wakhalda khandoklasi lemhauriba sigi pandam semnasi ngasidagi amuk mayond chonganabagidamagta hangbiu ngasidagi lemhauriba hapta sigi numitsing asi aihakna mai pakhange hairabadi kari tawdaba yade amuktanga lemhauriba hapta sigi numitsing asi aihakna mai pakhange hairabadi kari thabak tawdaba yade
ꯃꯨꯟꯅ ꯏꯁꯥꯗ ꯐꯥꯎꯍꯜꯂꯛꯎ꯫ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯁꯣꯔ ꯆꯤꯡꯁꯤꯟꯕꯤꯔꯨ꯫ ꯍꯧꯖꯤꯛ ꯆꯤꯡꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯣꯝꯅ ꯄꯥꯡꯊꯣꯛꯂꯕꯅꯤ ꯍꯥꯏꯅ ꯆꯤꯡꯁꯤꯟꯕꯤꯔꯛꯎ, ꯍꯣꯟꯗꯣꯛꯄꯤꯔꯛꯎ꯫ ꯍꯧꯖꯤꯛ ꯐꯥꯎꯍꯟꯕꯤꯔꯛꯎ ꯏꯁꯥꯗ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯣꯝꯅ ꯄꯥꯡꯊꯣꯛꯂꯕꯅꯤ꯫ ꯄꯥꯡꯊꯣꯛꯂꯕ ꯃꯇꯝꯗ ꯐꯥꯎꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯀꯔꯤꯅꯣ? ꯅꯨꯡꯉꯥꯏꯕꯔꯥ? ꯆꯥꯎꯈꯠꯄꯔꯥ? ꯍꯔꯥꯎꯕꯔꯥ? ꯍꯥꯏꯕꯤꯌꯨ ꯑꯦꯐ꯭ꯔꯤꯃꯦꯁꯟ ꯑꯃ꯫ ꯑꯩꯍꯥꯛ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯂꯕꯅꯤ꯫ ꯃꯁꯤꯒꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯄꯥꯡꯊꯣꯛꯅꯤꯡꯂꯤꯕ ꯊꯕꯛ ꯑꯗꯨ ꯍꯥꯞꯆꯤꯟꯕꯤꯌꯨ꯫ ꯑꯃꯨꯛꯇꯪꯒ ꯑꯩ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ, ꯑꯗꯣꯝꯒꯤ ꯄꯣꯠꯇꯣ ꯍꯥꯞꯆꯤꯟꯕꯤꯌꯨ, ꯑꯗꯣꯝꯒꯤ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯕꯅꯤ꯫ ꯑꯩ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯕꯅꯤ꯫ ꯑꯩ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯊꯥꯗꯣꯛꯈꯤꯁꯤ ꯁꯪꯁꯥꯔ ꯑꯁꯤꯗ, ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟ ꯄꯨꯁꯤꯟꯕꯤꯔꯛꯁꯤ ꯏꯁꯥꯗ꯫ ꯑꯩꯍꯥꯛꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯝꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨ, ꯏꯃꯣꯁꯟ ꯑꯗꯨ, ꯐꯤꯂꯤꯡ ꯑꯗꯨ ꯑꯗꯣꯝꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯝꯕ ꯌꯥꯏ, ꯍꯔꯥꯎꯕ ꯑꯣꯏꯔꯝꯕ ꯌꯥꯏ, ꯆꯥꯎꯈꯠꯄ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯩ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕꯅꯤ꯫ ꯈꯇꯪꯈꯛ ꯋꯥꯍꯩ ꯍꯣꯡꯗꯣꯛꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ꯫ ꯑꯩ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯕꯅꯤ, ꯆꯥꯎꯈꯠꯂꯕꯅꯤ, ꯍꯔꯥꯎꯔꯕꯅꯤ꯫ ꯑꯃꯨꯛꯇꯪꯒ ꯍꯥꯏꯕꯤꯌꯨ, ꯑꯩ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯕꯅꯤ, ꯆꯥꯎꯈꯠꯂꯕꯅꯤ, ꯍꯔꯥꯎꯔꯕꯅꯤ꯫ ꯑꯔꯣꯏꯕ ꯃꯟꯇ꯭ꯔ ꯑꯣꯏꯅ ꯑꯩ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯕꯅꯤ, ꯆꯥꯎꯈꯠꯂꯕꯅꯤ, ꯍꯔꯥꯎꯔꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯃꯇꯪ ꯃꯐꯝ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯐꯥꯎꯔꯛꯂꯤꯕ ꯑꯁꯤꯗ ꯂꯦꯞꯄꯤꯌꯨ, ꯂꯧꯁꯤꯟꯕꯤꯌꯨ, ꯆꯨꯞꯁꯤꯟꯕꯤꯌꯨ꯫
Now hꯧzik natondagi amuk sure saangna singsalasi. Sure saangna hondokpiru. Adongi mafamda, adongi wakhalda, adongi hakchangda. Lemhoriba hapta asigi numitching asi. Adomna khudum channabagidamukta, mai pakhannabagidamukta. Wakhalda ure, isada faure, thawayongna adona leblabani. Thagat piu, isada, thagat piu, isana isagi wakhalda, thagat piu, isana isagi hakchangda. Aroiboina, sure saangna singsanbiu, hapsanbiru, adomna wakhal sida, lemhoriba haptada, tawdoriba kayadu, fauragliba, mai paklaba matamda, pangthoklaba matamda, nungaiba, chaukhatpa, harauba kayadu. Aduga, mathang hondorakpa matamdadi, salanbiko, thadokpiko, fazilaga thambiranu. Mamangi haptada adomna nungaitaba kayani, aihakna shoikiba kayani, masi tawramlagadi haibagi wakhallon kayadu. Sor saangna hondokpiko. Khusa tapna lengbiu, khongsa tapna lengbiu, isa tapna lengbiu, mit pangthokpiro. Nungaiba magaloinana. Saupiba yade ma'am ngasigi meditation akhoi da wisdi katang aina control da wadi yade adubu akhoi aina sida leiriba mafam asigi ganpati puja oina ganesh puja moi tawbagi lai kokshan bagi haitare adugi katang harau boina moi su moi lang bagi tawre aduna meditation da katang makhol oina adongi focus da yelakpa ta taragasu saupiba yade mayam gi maraktagi moigi oina aduna meditation asi tawa matamda adongi saisada kamaina fawi adongi lemhoriba hapta asi numitching asigi wakhalda kari tawragadi kamai tawragadi loinabak isada fawi raba hena khudum chanabagi damakta mayon chongalaba good morning oi me amna lang jo moi jo harau gi lang ba mara le tuki oi jilai tapnina tuga mari lai na i sa da jo pura positive oi ba feel ama tawraga koi gi good feeling yam phang ni hai ta ne koi gi me na mama bi ga ni na mama i sa hore bi ni da pura full energy ni positive ta hai ta ne yam no mai bro welcome akoi su kau isada amuhen mamai pakpa mi sing ado akhoi gi isa dong ena koksalak pani sa mane moiga oi gi harau ri ngai barak tu da koi jo tum yaw ka rau mane lai ba pudi mag je positive ta loi na mag chu ama positive ta khalan bagi suna ta ba moi jo harau ba lai gi ganesh ki oi ba puja ama chu lai bani na ne si marak si ganesh ga ha ji jo adum hindu da oi ga su adum koi na kaino ta da yam na koi gi khorom jaba matam da adum yam na kaino phang bani na koi gi bor ga jam chau chau pi gan ba da gi mi gi awana ga khok pi ba dum ba mani na su dum launari ne ba mane adu koi sangu bagi wa chu na ta ba adum koi wakhal je phaba nga ta dum khalan ba nga me ai tar yam no I thank you bro aduga huziki mem na habida yamna ai religion dharma ke ka sumaini yamna yamna da lupsan me miam ne tu lups ta sengna gi ai si religion focus to da bya di sumaina ta sengna ngon da leisade aduga moi sigi ganpati sigi aina uba matam ne yamna isada feel dawsan ba
ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤꯗꯤ ꯃꯤꯁꯦ ꯂꯩꯇ꯭ꯔꯀꯥꯟꯗ ꯀꯞꯄꯤ ꯅꯨꯡꯉꯥꯏꯇꯦ ꯀꯞꯐꯝꯁꯨ ꯊꯣꯛꯏ ꯑꯗꯨꯕꯨ ꯁꯤꯒꯤ ꯒणꯄति ꯄꯨꯖꯥ ꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯊꯤꯝ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯎꯕꯗ ꯃꯣꯏꯅ ꯁꯦꯝꯃꯤꯕ ꯃꯨꯔꯇꯤꯁꯦ ꯂꯥꯛ ꯀꯌꯥꯅꯣꯝ ꯆꯪꯉꯒ ꯂꯩꯔꯅꯤ ꯁꯣꯁꯥꯏꯇꯤꯒꯤꯁꯤꯗ ꯄꯩꯁꯥ ꯂꯣꯏ ꯈꯥꯏꯒꯠꯅꯗꯣꯏꯅꯦ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯊꯣꯡ ꯊꯤꯟꯂꯛꯑꯒ ꯑꯗꯨꯕꯨ ꯁꯦꯝꯃꯤꯕ ꯃꯨꯔꯇꯤꯁꯦ ꯂꯩꯕꯥꯛꯀꯤꯗꯤ ꯑꯣꯏ ꯑꯗꯣ ꯍꯦꯛ ꯄꯨꯖꯥꯁꯦ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡꯗ ꯆꯠꯂꯒ ꯃꯨꯔꯇꯤꯗꯣ ꯊꯥꯗꯣꯛꯈꯤꯗꯣꯏꯅꯤꯗꯤ ꯏꯁꯤꯡꯗꯨꯗ ꯂꯨꯞꯁꯜꯂꯒ ꯄꯨꯂꯞ ꯃꯥꯡꯍꯟꯈꯤꯗꯣꯏꯕ ꯑꯗꯨ ꯁꯤꯒꯅꯤꯐꯥꯏ ꯇꯧꯗꯨꯅ ꯁꯤ ꯇꯥꯔꯒꯁꯨ ꯆꯠꯍꯟꯈꯤ ꯇꯥꯔꯒꯁꯨ ꯍꯔꯥꯎꯅ ꯑꯗꯨꯒꯤ ꯂꯣꯏꯔꯛꯄ ꯅꯨꯃꯤꯠꯁꯤꯗꯤ ꯃꯣꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯉꯁꯤ ꯄꯨꯁꯜꯂꯛꯄꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤꯕꯗꯨꯒꯤ ꯋꯥꯈꯜꯗꯣ ꯆꯪꯉꯛꯄꯒꯤ ꯄꯨꯁꯜꯂꯛꯄꯒꯤ ꯍꯔꯥꯎꯅ ꯄꯨꯁꯜꯂꯛꯄ ꯑꯃ ꯂꯣꯏꯈꯤꯕꯒꯤꯁꯨ ꯅꯨꯡꯉꯥꯏꯅ ꯂꯣꯏꯁꯤꯟꯈꯤꯕ ꯑꯃ ꯃꯦꯟꯇꯦꯂꯤꯇꯤꯗꯣ ꯁꯤ ꯇꯥꯔꯒꯁꯨ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯍꯟꯗꯕꯤ ꯌꯥꯝꯅ ꯕꯤꯠ ꯑꯃꯗ ꯑꯗꯨꯏ ꯀꯣꯛ ꯂꯩ ꯃꯣꯏꯒꯤ ꯑꯗꯨꯒ ꯑꯇꯩ ꯑꯇꯩꯒꯤꯗꯤ ꯃꯊꯪꯒꯤ ꯁꯖꯦꯁꯟ ꯀꯔꯤ ꯀꯔꯤ ꯂꯩꯕꯤ ꯃꯊꯪꯒꯤ ꯍꯞꯇꯥꯗꯁꯨ ꯁꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯕ ꯃꯦꯗꯤꯇꯦꯁꯟ ꯐꯣꯔꯃꯦꯠꯇꯗꯤ ꯇꯧꯒꯦꯅ ꯇꯧꯖꯕꯅꯤ ꯑꯇꯩ ꯑꯅꯧꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯎꯏ ꯍꯥꯟꯅꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯖꯩ ꯇꯧꯕꯁꯤꯗ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯁꯤꯗ ꯃꯥꯏ ꯄꯥꯛꯂꯛꯑꯗꯤ ꯍꯦꯟꯅ ꯀꯝꯃꯨꯅꯤꯇꯤ ꯆꯥꯎꯈꯠꯄ ꯑꯣꯏꯔꯛ ꯃꯥꯅꯦ ꯑꯗꯨꯒ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯨꯗ ꯄꯥꯡꯊꯣꯛꯂꯕ ꯑꯣꯏꯅ ꯑꯦꯐ꯭ꯔꯤꯃꯦꯁꯟꯗ ꯑꯩ ꯌꯥꯝ ꯀꯟꯅ ꯏꯕ ꯃꯤ ꯅꯠꯇꯦ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯒꯣꯜꯗꯨꯗ ꯀꯌꯥꯝ ꯊꯥꯡꯖꯜꯂꯤꯒꯦ ꯍꯥꯏꯔꯤꯈꯩ ꯑꯦꯚ꯭ꯔꯤ ꯁ꯭ꯇꯦꯞ ꯑꯩꯅ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯉꯁꯤ ꯃꯦꯗꯤꯇꯦꯁꯟꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯁꯦꯝꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯂꯥꯏꯚ ꯊꯥꯔꯒ ꯄꯨꯂꯞ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯔꯦ ꯗꯦꯠꯁ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥꯈꯜꯗ ꯂꯩ ꯑꯗꯨꯅ ꯒꯣꯜꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯇꯕꯗꯤ ꯌꯥꯄꯣꯠꯇꯦ ꯑꯗꯨꯅ ꯄꯨꯂꯞ ꯄꯥꯡꯊꯣꯛꯑꯒ ꯇꯧꯃꯤꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯃꯦ ꯕꯤ ꯌꯥꯎꯅꯤꯡꯉꯝꯕ ꯌꯥꯏ ꯌꯥꯎꯅꯤꯡꯗꯕ ꯌꯥꯏ ꯖꯁ ꯃꯇꯦꯛ ꯑꯃ ꯑꯣꯏꯅ ꯑꯩ ꯍꯟꯗꯛꯀꯤ ꯁꯟꯗꯦꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯇꯝꯖꯔꯛꯂꯤꯕ ꯁ꯭ꯀꯤꯜ ꯀꯌꯥ ꯑꯁꯤꯗꯒꯤ ꯈꯪꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯤꯜ ꯀꯌꯥ ꯑꯃꯗ ꯇꯝꯂꯛꯑꯦ ꯁ꯭ꯀꯤꯜ ꯀꯌా ꯑꯃꯗ ꯍꯩꯔꯒꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯥꯏ ꯑꯦꯁ ꯇꯤ ꯕꯤꯗ ꯃꯦ ꯕꯤ ꯐ꯭ꯔꯣꯝ ꯃꯇꯝ ꯈꯔꯗꯒꯤ ꯑꯣꯏꯅ ꯔꯥꯏꯝ ꯁꯦꯝꯕꯗ ꯅꯨꯄꯥ ꯑꯃ ꯏꯁꯄꯦꯛꯀ ꯎꯞꯄꯒ ꯄꯪꯆꯣꯡ ꯆꯣꯡꯊꯣꯔꯛꯄ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯕ ꯌꯥꯏ ꯑꯉꯥꯡ ꯀꯩꯀꯥ ꯂꯩꯇꯥꯔꯒꯗꯤ ꯑꯗꯨꯒꯤꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯊꯥꯏꯅꯗꯒꯤ ꯁꯦꯝꯃꯛꯄ ꯆꯦꯅꯦꯜ ꯑꯃ ꯗ ꯑꯦ ꯑꯣ ꯀꯤꯠꯁꯅ ꯂꯩ ꯑꯉꯥꯡꯒꯤ ꯑꯗꯨꯒꯤ ꯁꯦꯝꯃꯛꯄ ꯃꯇꯝꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯄ꯭ꯔꯗꯛꯁꯟ ꯑꯩ ꯍꯥꯟꯅ ꯈꯪꯕ ꯅꯠꯇꯦ ꯏꯁꯩ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅೋ ꯍꯥꯟꯅ ꯈꯪꯕ ꯅꯠꯇꯦ ꯅꯣꯠ ꯑꯃ ꯄꯤꯌꯥꯅꯣ ꯑꯃ ꯀꯤꯕꯣꯔꯗ ꯑꯃ ꯈꯣꯡꯗ꯭ꯔꯤꯉꯩꯗꯨꯗꯒꯤ ꯈꯣꯡꯉꯛꯄꯗꯒꯤ ꯀꯔꯝꯅ ꯊꯨꯅ ꯍꯩꯅ ꯇꯝꯃꯛꯀꯦ ꯑꯗꯨꯒꯤ ꯀꯣꯟꯁꯦꯞ ꯀ꯭ꯂꯣꯗꯤꯡ ꯗꯤꯖꯥꯏꯅꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗꯒꯤ ꯍꯧꯖꯤꯛ ꯃꯦꯗꯤꯇꯦꯁꯟ ꯏꯁꯥꯁꯦ ꯍꯦꯟꯅ ꯐꯍꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛꯁꯦ ꯍꯦꯟꯅ ꯊꯨꯅ ꯄꯥꯒꯦ ꯊꯨꯅ ꯄꯥꯕꯁꯤꯗꯁꯨ ꯑꯃꯨꯛ ꯄꯥꯔꯤꯅꯦ ꯄꯪꯄꯥ ꯄꯥꯕ ꯅꯠꯇꯕ ꯅꯤꯡꯁꯤꯡꯉꯒ ꯔꯤꯀꯣꯜ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯕ꯭ꯔꯦꯟꯒꯤ ꯅ꯭ꯌꯨꯔꯣ ꯍꯦꯛꯀꯤꯡ ꯇꯧꯔꯒ ꯁꯣ ꯑꯗꯨꯒꯤ ꯑꯣꯏꯅꯅꯦ ꯑꯩꯅ ꯁꯦꯇꯔꯗꯦꯁꯤꯗ ꯁꯦꯁꯟ ꯇꯧꯁꯦ ꯂꯔꯅꯤꯡ ꯁ꯭ꯀꯤꯜꯁ ꯁ꯭ꯀꯤꯜꯁꯤꯗ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯕ ꯌꯥꯏ ꯐꯤꯖꯤꯀꯦꯜꯒꯤ ꯁ꯭ꯀꯤꯜ ꯑꯣꯏꯕ ꯌꯥꯏ ꯃꯦꯟꯇꯦꯜꯒꯤ ꯁ꯭ꯀꯤꯜ ꯑꯣꯏꯕ ꯌꯥꯏ ꯁꯣꯐ ꯁ꯭ꯀꯤꯜ ꯄꯥꯕ꯭ꯂꯤꯛ ꯁ꯭ꯄꯤꯀꯤꯡ ꯋꯥꯠ ꯑꯦꯚꯔ ꯑꯦꯅꯤ ꯁ꯭ꯀꯤꯜ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯟꯂꯣꯛ ꯇꯧꯒꯦꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯥꯎꯟꯗꯦꯁꯟ ꯀꯌꯥ ꯑꯃ ꯁꯤꯀ꯭ꯔꯦꯠꯁ ꯀꯌꯥ ꯑꯃ ꯑꯗꯣꯝꯅ ꯑꯩꯅ ꯆꯍꯤ ꯁꯤꯝꯄꯜ ꯑꯣꯏꯅ ꯄꯥꯕ꯭ꯂꯤꯛ ꯁ꯭ꯄꯤꯀꯤꯡ ꯋꯥ ꯉꯥꯡꯉꯛꯄ ꯃꯇꯝꯁꯤꯗ ꯆꯍꯤ ꯌꯥꯝꯗ꯭ꯔꯕꯗ 3-4ꯗꯤ ꯆꯪꯉꯛꯑꯦ ꯑꯗꯨꯕꯨ 3-4ꯁꯦ ꯁꯤꯒꯤ ꯊꯕꯛ ꯈꯔꯁꯤ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯆꯍꯤ ꯑꯃꯗ ꯁꯝꯃꯝꯕ ꯌꯥꯏ ꯚꯣꯀꯦꯜ ꯑꯦꯛꯁꯔꯁꯥꯏꯁ ꯍꯥꯏꯇꯥꯔꯒꯁꯨ ꯈꯣꯟꯖꯦꯜꯁꯦ ꯐꯒꯠꯍꯟꯒꯦ ꯏꯁꯩ ꯑꯩ ꯁꯨꯔ ꯈꯪꯉꯝꯗꯦ ꯅꯣꯠ ꯈꯪꯉꯝꯗꯦ ꯍꯥꯏꯗꯤ ꯔꯥꯒꯁꯤꯡꯁꯦ ꯀꯩꯅꯣ ꯑꯗꯨꯒꯤ ꯀꯣꯛ ꯑꯃꯐꯥꯎ ꯂꯩꯔꯝꯗꯦ ꯑꯗꯨꯅ ꯀꯣꯟꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯍꯥꯞꯆꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥ ꯂꯩꯔꯛꯑꯦ ꯑꯗꯨꯒꯤ ꯄꯣꯠ ꯀꯩꯁꯦ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯈꯩꯁꯦ ꯑꯗꯨꯒꯤ ꯀ꯭ꯂꯦꯔꯤꯇꯤꯗꯣ ꯅꯦꯠꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯥꯗꯤ ꯇꯥꯏꯌꯦ ꯃꯌꯥꯝ ꯃꯌꯥꯝꯈꯩꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯕꯤꯕ꯭ꯔꯥ ꯑꯣꯀꯦ ꯁꯣ ꯏꯐ ꯑꯗꯣꯝꯅ ꯃꯤ ꯈꯪꯕꯤꯕ ꯂꯩꯇꯥꯔꯒꯗꯤ ꯃꯁꯥꯒꯤ ꯁ꯭ꯀꯤꯜꯗꯣ ꯀꯃꯥꯏꯅ ꯇꯝꯗꯣꯏꯅꯣꯗꯣ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯂꯩꯇꯥꯔꯒꯗꯤ ꯂꯥꯏꯅ ꯊꯨꯅ ꯍꯩꯅ ꯁꯖꯦꯁꯟ ꯄꯤꯕꯤꯕ ꯌꯥꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯈꯣ ꯑꯩ ꯄꯥꯛꯅ ꯍꯥꯏꯕꯗꯤ ꯏꯁꯥꯗ ꯈꯤꯇꯪ ꯏꯀꯥꯏꯊꯣꯛꯄ ꯄꯣꯠꯇꯣ ꯑꯣꯏꯕꯒꯤꯅꯤ ꯑꯗꯨꯅ ꯁꯤꯌꯔ ꯇꯧꯕꯤꯕ ꯌꯥꯇꯥꯔꯒꯗꯤ ꯃꯣꯏꯗꯁꯨ ꯍꯥꯏꯕꯤꯈꯣ ꯍꯟꯗꯛꯀꯤ ꯁꯦꯇꯔꯗꯦꯁꯤꯗ ꯄꯨꯡ 3ꯗꯒꯤꯅ 4:30ꯐꯥꯎ ꯗꯥꯏꯔꯦꯛ ꯄꯨꯡ ꯑꯃ ꯏꯟꯇꯦꯟꯁ ꯑꯣꯏꯅ ꯁꯦꯁꯟ ꯇꯧꯔꯒ ꯂꯦꯝꯍꯧꯔꯤꯕ ꯄꯨꯡꯈꯥꯏꯃꯨꯛꯇꯅ ꯑꯩꯈꯣꯏ Q&Aꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯆꯪꯗꯣꯏꯅꯤ ꯌꯥ ꯂꯥꯡꯉꯦ ꯃꯦꯝ ꯑꯝꯇꯒ ꯍꯥꯏꯕꯤꯔꯨꯕ
ꯅꯨꯡꯗꯤꯟꯗ ꯑꯣꯏꯅ ꯅꯨꯡꯊꯤꯟꯒꯤꯗꯗꯤ ꯑꯃꯨꯛ ꯌꯥꯝ ꯐꯔꯛ ꯇꯥꯏꯌꯦꯕ ꯑꯗꯨꯗꯤ ꯍꯣꯏ ꯃꯌꯥꯝꯒꯤ ꯌꯦꯡꯉꯒ ꯅꯨꯡꯗꯤꯟꯗ ꯇꯧꯕꯁꯤꯅ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯇꯧꯔꯛꯀꯗ꯭ꯔꯥꯅ ꯑꯩꯅ ꯑꯃꯨꯛ ꯈꯟꯕ ꯑꯗꯨꯒ ꯃꯦꯕꯤ ꯉꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯛꯀꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯍꯣꯏ ꯑꯩ ꯃꯤꯉꯣꯟꯗ ꯈꯔꯁꯨ ꯑꯗꯨꯝ ꯇꯧꯒꯦꯅꯁꯨ ꯑꯗꯨꯝ ꯈꯜꯂꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯩꯀꯩ ꯍꯥꯏꯅꯤꯡꯂꯤꯕ ꯂꯩ ꯉꯁꯤꯒꯤ ꯁꯦꯁꯟ ꯑꯁꯤ ꯀ꯭ꯂꯣꯁ ꯇꯧꯁꯜꯂꯁꯤꯔꯥ ꯌꯥ ꯅꯦꯅꯤꯇꯥ ꯁꯦꯁꯟ ꯂꯣꯏꯔꯒ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯝꯇ ꯇꯧꯕꯤꯔꯣ ꯅꯨꯡꯊꯤꯟ ꯑꯣꯏꯅ ꯇꯧꯔꯨꯔꯁꯨ ꯂꯥꯛꯏꯗꯤ ꯆꯠꯄꯒꯤ ꯈꯣꯡ ꯊꯥꯡꯒꯠ ꯂꯩꯔꯤꯕ ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯑꯃꯅꯤ ꯈꯛꯀꯤꯅꯤ ꯌꯥꯅꯤ ꯍꯣꯏ 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 ꯑꯉꯥꯡ ꯊꯥꯈꯤꯕꯅꯤ ꯑꯗꯨꯗꯤ ꯁꯦꯁꯟ ꯑꯁꯤ ꯉꯁꯤꯒꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯜꯂꯁꯤ ꯕꯦꯕꯥꯔꯒꯤꯁꯦ ꯈꯇꯪ ꯑꯩꯉꯣꯟꯗ ꯈꯔ ꯇꯝꯒꯤꯗ ꯌꯥꯈꯤꯔꯣꯏ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯨꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯍꯟꯃꯤꯟꯅꯕꯒꯤ ꯋꯦꯅꯁꯗꯦ ꯈꯨꯗꯤꯡ ꯑꯗꯨꯝ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯍꯥꯏꯗꯤ ꯄꯨꯡ ꯑꯦꯛꯖꯦꯛ ꯌꯥ ꯇꯥꯔꯒꯗꯤ 9ꯗꯒꯤ ꯊꯦꯡꯅꯔꯁꯤ 9ꯗꯒꯤ 9:30ꯐꯥꯎ ꯀꯨꯏꯗꯕꯤꯗ ꯃꯇꯝ ꯂꯧꯗꯕꯤꯗ ꯃꯤꯅꯤꯠ 10 ꯈꯛ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯁꯤꯅ ꯕ꯭ꯔꯦꯟꯁꯤꯗ ꯌꯥꯝꯅꯁꯨ ꯐꯒꯠꯄꯁꯦ ꯀꯌꯥꯝ ꯐꯒꯠꯀꯦꯁꯦ ꯑꯩꯈꯣꯏꯅ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯇꯤꯒꯤꯗꯤ ꯍꯥꯏꯕ ꯉꯝꯄꯣꯠꯇꯦ ꯃꯤ ꯁꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯍꯞꯇꯥ ꯈꯨꯗꯤꯡ ꯊꯥ 6 ꯇꯧꯕ ꯃꯇꯝꯗ ꯕ꯭ꯔꯦꯟ ꯍꯧꯖꯤꯛ ꯂꯩꯔꯝꯃꯤꯕ ꯑꯗꯣꯝꯒꯤ ꯋꯥꯈꯜꯒꯤ ꯀꯌꯥꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯦꯒꯤ ꯆꯥꯡꯗꯒꯤ ꯀꯌꯥꯝ ꯀꯣꯟꯐꯤꯗꯦꯟ ꯂꯩꯒꯦ ꯆꯥꯡꯗꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯇꯥꯔꯒꯁꯨ ꯁ꯭ꯇ꯭ꯔꯦꯁ ꯂꯥꯛꯇꯥꯔꯒꯁꯨ ꯀꯌꯥꯝ ꯊꯧꯅꯥ ꯂꯩꯅ ꯁ꯭ꯇ꯭ꯔꯦꯁꯇ ꯊꯦꯡꯅꯒꯦ ꯑꯗꯨ ꯂꯩꯔꯝꯃꯤꯕ ꯆꯥꯡꯗꯨꯗꯒꯤ ꯊꯥ 6ꯇ ꯑꯃꯨꯛ ꯍꯞꯇꯥ ꯈꯨꯗꯤꯡ ꯇꯧꯔꯒ ꯌꯦꯡꯁꯤ ꯐ꯭ꯔꯤꯗꯅꯤ ꯆꯥꯔꯖ ꯂꯧꯕ ꯅꯠꯇꯦ ꯗꯔꯀꯥꯔ ꯇꯥꯗꯦ ꯆꯥꯔꯖꯀꯤ ꯁꯤꯗꯗꯤ ꯏꯁꯥꯗ ꯃꯦꯗꯤꯇꯦꯁꯟ ꯍꯥꯏ ꯃꯇꯝꯗ ꯑꯗꯨꯝ ꯆꯦꯠ ꯖꯤꯄꯤꯇꯤ ꯁꯤꯖꯤꯟꯅꯒꯦꯔꯥ ꯑꯃ ꯁꯤꯖꯤꯟꯅꯒꯦꯔꯥ ꯂꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟꯗꯤ ꯐꯪꯕꯅꯤ ꯏꯟꯐꯣꯔꯃꯦꯁꯟꯗꯨ ꯅꯠꯇꯦ ꯇꯧꯕꯁꯤꯅꯤ ꯗꯔꯀꯥꯔ ꯇꯥꯗꯣꯏꯁꯦ ꯄꯥꯡꯊꯣꯛꯄꯗꯅꯤ ꯑꯗꯨꯅ ꯄꯨꯂꯞ ꯇꯧꯃꯤꯟꯅꯔꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯕ꯭ꯔꯣ ꯊꯦꯡꯛ ꯌꯨ welcome Thank you, bro. welcome brother